Thauramadu CFNPD Minister Laisangthem Susindro Etereki President Sonota Saubam former announcer AIR Imphal KK Wahengbam Su Sarugyaki Thauramadu Mari Lainana Minister El Susindro Nahai artist singna artist pu support tawidabane musician singna kathokpa amaga loinana thabak tawba mathautai musician singna hagudakliba angang singbu saifam kayada puthokpiduna miyamda masak takpiyu mahak masamag isaibu yamna pamjaba misak amani maramaduna mahaki maikaidagi hagudakliba saisakpa singda mateng pangani haina so phungdoki Delegate kana delegate sumana kana isai abhawa sargasu madu platform vivid lagadi madu isai du sa kada mayanda tahan lagadi madu ki kana madu game le aduna maram oragada akoi artist sing se hena nuksihan ba adagi hena luna tobiba masi toge haragadi kano singda akoi musician sing daija khara hena moi sacrifice of darkar Musician is a sacrifice of Draba. Anobu Kalaka is a Putopi Draba. Other Hanagila, Sai, Moitra Mitra, Walino, other is made in the Lara. And a Moitra Mitra, one was sort of the Kalakas inside. Tauramas Aduga Mari Lainana Atereki Secretary Kundongbam Okendro Nahai Miyamna Pamnaba Isai Ama Ohenbada Saisakpa Isai Iriba Amadi Isai Adubo Sem Sariba Music Director Ahum Ase Punna Chatminaba Mathautai Lamdam Asida Matam Isegi Afaba Khongchat Ama Laknanabagidamak Jahi Khudinge Aterekna State Kitakta Laibak Ningba Isai Matam Isai Sangdamnaba Ase Pangthoktuna Lakli Maruaina Isaida Nauna Khongdarakliba Nahasingda Khudong Chaba Ama Pinanabagidamak Pangthokliba Sangdamnaba Ase Handaki Asina Mapanlak Subni Ahanba round Oina November Taramarida Pangthokhiba Laison Isaida Punna Saisakpa Nifutaret na Saruk Yake Aduga Ngasi Matam Isai Sangdamnaba Aroiba round Asidana Asamdagi Amayauna Saisakpa Saisakpe Kunna Saruk Yari Mahagna Hai Isai Mayek Sing Asi Etereki member Tarataret na Ibni Jahi Asigi Oina Maibam Gitada Best Lyricist Award Lisingani Kunitoi Kutsinake November Gitang Taramarida Jemohol Maktada Kogi Punna partisan Nifuga Taret na Saruk Yaduna Isai Sangdanaba Ahan Boina Laison Isai the Pangtoi Adu Laison Isai Matung Nangasi Panen Raunona Kogi Matam Isai Nungon Isai the Yumpamoraga Isai Sangdano Ngasi Pangtoni Ngasi the Aurisi Manipur Assamdagi Amma Yauraga participant Kunna to Paneliski Manungsana Nasigi Atoy Enji Sangdam Naduni Iramda Masida Pothok Hena Pothoknaba Hotnabagi Mahutta Chananaba Chinjak Fauba Mipal Tangliba Ekoina Wazau Ngangba Se Laibak Tibini Lawu Singoga Mari Lainaba Department Amade Minister na Lomi Singi Yafananaba Kari Thabak Paikhatlabage Haibase Wahangama Oide Haina Manipur People's Democratic Front MPDF na Ninda Taurakli Ngasi Manipur Press Club ta Pangthokiba Paugi Mifamda MPDF ke Secretary Sapam Samungau na Hai Lawu Singuga Mari Lainaba Water Resource Minor Irrigation Command Area Development Authority Agriculture Department Singi Staff Singda Chahi Amada Lupa Crore Thadaduna Tolo Piraga Lairibani Adubo Makhoina Low Panba Yananaba Amade Lomi Singi Yafananaba Kari Thabak Paikhatlabage Haibase Wahangama Oire Manipurda Low Panba Yariba Mafam Ase Yambanate Masida Midyeng Changdabana Pothok Puthokpa Ngamdabane Department Sing Amade Marilenaba Minister na Seminar Workshop Pangthokpana Yaroi Wangang Bakhak Natana Thabak Oinasu Paikhatpiu Laingak Asina Manipur ge Lairiba Misingi Matung Inna Pothok Hena Pothoknaba Hotnadaba Asi Laibak Tibine Miyamda Onzalaga Pothok Hena Pothoku Haiba Asina Lamda Masida Pothok Puthokpa Yaroi Laingakna Thabak Paikhatuna Lomi Sing Pothok Hena Pothoknaba Matam gi Oina Hotnagadabani Haike Paugi Mifam Aduda Saruk Yakiba MPDF ki President N Nodia Channa Hai Laushal Uruba Lomi Kaya Low Lokpa Ngamdabna Awaba Kaya Mayoknare Laingakna Lokhong Ningthina Sembiram Labade Lomi Singna Awaba Mayoknaram Loidabane Hairaduna Manipur Laingakna Lofam Kangadabani Hairabasu Mafam Kayada Lofam Leptana Mangsilakle
ꯂꯩꯉꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯈꯤ꯫ ngasi anganba ayuktagi hauduna Thobal Forest Division ge DFO TH Lokendro ge mideng makhada Thobal Range ge manung chanba ikok patta uchek fan naba lang thakpa singge mathakta drive chathabaga loinana pattagi karakpa miyoi singsu uchek yaurakpra haiduna thiba humbage thabak chathakre। Thobal Forest Range ki Deputy Ranger MD Aslamna luchingduna chathakiba drive aduda Thobal Range ki manungda leiba bid office sing mayai keithel bid office Yaripok bid office amasung Hairok bid office ke staff sing su saruk yakhe। drive aduga mari leinana Thobal Range ki Deputy Ranger MD Aslamna haikibada arapa mafamdage chakta balakliba lamlaki uchek singbu kananabagi pandamda drive chathaduna lakpage saruk ama oina ikok pat ke ataw pung area asida drive chathabani mafam asida mamangdage drive chathaba matamda uchek fan naba thaklamba lang masing khangdana fagatpani hairaduna ngaside mafam asida uchek fan naba lang amata thaklamdre amade lamlaki uchek kaya marumsu maning tamna chaktaduna leiramba thingnare haina apenbasu phongdorakle uchek fan naba lang thaklamdaba amade lamlaki uchek sing maning tamna sanaramba haibase Forest Department na chathariba drive asida miyamna su saugatli haibage khudamne adubu atopa mafam kharada nongmai kaptuna hu thaktuna uchek fare haibage paw leire masi athubada lepiyu karigumba department na drive lakpa matamda thingnarabade Wildlife Protection Act lising amaga chamapan humfutaraga nithoige matung inna chairak fangani hairaduna lamlaki uchek fabage thawong sing khudaktage lemnanaba akanba wafam thamlakle lambi gi matai da farm sing da uchek marang kaina taba akhoi thingnajari nganu surit nganu ren hariba uchek si marang kaina akhoi lambi gi matai da dum ui thingnai hariba uchek sing sinna takpadi leiri sinna takpadi lang thakpa mafam asida leitre praja sing akoi bida leiba praja sing akhoi Forest Department da support tawduna uchek phabagi thabuk tokhe haina lawi adu masigidamo akhoi Forest Department na haningai leitara thagachari aduga mafum kharada nongmai paidana amadi poison season aduna uchek phai haina tai adubu madu akhoina department gi maikei degi natraga akhoi kanona thengnarabadi hairiba miyoi sing adu Wildlife Protection Act 1972 gi law gi matungina moi dandi phangani akaknaba paw ama fangbadagi ngarang Churachandpur ge police team amana miyoi ama yamlaba brown sugar ga konana fare hari ngarang ge operation adu Churachandpur ge team ama OCN Thangjamuana luchingduna SI B Jairam Thanga loinana M Songel village mapada wahung pahong tawduna thiba humbage thabak chathakibada fagatpa ngamkhibani hari police team aduna DC Vange M Songel da leiba Mary chahi kuntramanga mapuroiba L Thangmillan Konchai koba miyoi asige yumda miyoi ama yamna chingnaningai oiba mawongda leiramba thingnarakpadagi fabani hairi faraba miyoi adudi Tweedam village dage Samkhogin Mishau chahi nifumare apokpa Hemngang kawe hairiba yum adu M Songel village authority members sing yauna search operation adu chathakibani yum aduda thiba humbada thoidokba karisu fangkide adubo yumgi mapanda leiba toilet amadagi plastic amuba bag amada brown sugar shop case kuntra humdoi fagat pangamke hairiba brown sugar ase gram chamriga tarataruk romgi oiba yai haire makhatana wahang pahong chathabada brown sugar ase Myanmar dage miyoi amana soap case amada lupa listing tareta yolakpani amade L Thamillan Khonshai ge toilet lotuna thambani haiba khangbangam khe haire faraba miyoi asige mathakta FIR ama chankre hairi chahi khudingi pangthoktuna lagliba nupilal ge thoram Jiribam district asu Marifu humdoi shuba nupilan ningsing numit ke thoram lakliba December ge tang tarani thoida nupilal ningsing lumit observation committee Jiribam district na sinduna mapungfana pangthokani haina bapuparada leiba apunba Jiribam Maira paibe AJMP ge office da pangthokhiba paugi mifam amada observation committee ge convener Haubam Thoibi Devina Paumi Singda phongdorakle mahakna makhatana phongdorakhibada thoram asibu mapungfana pangthoknanaba hotnabada miyamna angamba mateng pangbiyu amasung thoram asida saruk yabiyu haikhe
Marfugo Humdoi Suba, Nupi Lan, Ningsing Numit, Observation Committee, Zidi Bamna, Tauram, Pangtok Zagadori, Tauram Asibu, Mapung Pana, Pangtok Naba, Hona, Bada Miang, Matiang, Pangbinaba, Nolukna Ningsing Jari. Manipur da laidiba tongan ba Rehabilitation Center amade All Manipur United Club Organization amukoge thomi singa apunba mifam amang hase amukoge office ta pangthokre amukoge president Fairoijam Nando Luwangna mifam aduda mapu oiduna mifam adugi mapu oiduna fam khiba mifam aduna Manipur ge Rehabilitation Center singe issue amade problem sing Khana bagal loinana hena faba thabak paikhanna bagi damak United Rehabilitation Centers Manipur URC Manipur haina mingthon ba rehabilitation singi apunba loop ama semkhre loop asigi nauna thaupunna bagi damakta ahan bagi oina mioi tara tarukna saba executive committee ama semkhre thaupugadaba sing adugi manungda president oina khuningtek khundrak pamda leiba Sanity Foundation ge Maishnam Puspakantana President General Secretary Oina Thiam Konjelda Laiba Shining Home ge Yankhom Santa Finance Secretary da Khangabok Mayai Lekai da Laiba Stepping Stones ke Nongmaithem Rakesh amade Publicity Secretary da Kor Rivon Yairipok Tulihal ge Khulakpam Ahmad Shah Yaure Thaubal Kaithel bu Lunan ba Kaithel ama ohinan bagi pandamda ngasi Kaithel asigi akoiba amasung manungda lamtu sengbaga loinana masigi akoibada lairiba matam kuina funjinduna lairaba iramnala sengdokre Thaubal Municipal Council na sinduna pangthokpa lamtu sengba aduda saruk yakiba council asigi executive officer Hawaibam Pradeep na aikoige paumida hai ngasi sathariba iramnala Tengbage Tabak Ase Maru Oina Thawal Kaithel Ase Lunana Thamnana Bagi Pandamda Chathabani Kaithel Asigi Akoibada Lairiba Dukan Amasung Street Vendor Famliba Singna Iramnala Manungda Amod Akai Plastic Bottle Thada Biganu Laibak Thonjinduna Iram Sing Punjinbana Maram Oiraga Kaithel da Ising Thumjinba Namthiba Manam Jelhalle Haiba Wakat Kaya Lakpadage Ngasigi Iram Tengbage Thabak Ase Paikhatpani Haike Kaithel Asigi Akoibada Lairiba Yum Amade Dukan Famliba Singna Door to Door Garbage Collection ge Card Paibiu Municipal Council na Fatta Haudi Amot Akai Lokhatpa Lakpada Hapiu Kanagumba Dukan Famliba Singna Iramnala Singi Mathakta Pochai Paisinba Natraga Amot Akai Plastic Thadabage Hainabe Thadopiu Deputy Commissioner na Iramnala Singi Mathakta Dukan Sazinba Pochai Paisinba Yaroi Haina Order Thokibasu Laikre Kanagumba na Hairiba Athingwa Asigi Mayokta Thabak Tauramba Thingnarabade Aingi Oiba Khongthang Lokhatkani Haina Iyo Pradeep na Makhatake Mayamda Apilam Tawzaning Badi Akoigi Thawal Kaithel Ase Koi Lunana Thamnabagi Pandamda Samselakpa Koi Si Khongthang Amoina Koi Drain Singdok Sabani Koi Drain Ase Mafam Kayada Sai Dukan Phambiriba Adong Laikai Kaithel Ase Akoi Tabiriba Yum Tabiriba Sing Amasung Dukan Phambiriba Rekidi Koi Vendor Oina Street Vendor Oina Phambiriba Mayam Singjina Mafam Kayada Lob Tawbiramdana Tingjan Biramdana Ade unauthorized Mongda Drain Tingjan Biram Thambirambadagi Koi Drain Sing Ase Pathorokana Koi Drain Je Kaithel da Saisala Kai no Torok Padi Masi Complaint Mayam Lakpa Masi Kuma Mayam Se Lautuk na Bahai na Ngasi Tawzarakpani Koi Drain Ayamba Koi Sindok Sare Aduna Aina Appeal Tawzaning Badi Sigumba unauthorized Oigdana Koi Singna Masagi Drain the free oina flow and Sasaki Daba program cannot my singi Senzaki Dabaze Sidai Upon the Pibi Dana Laibak Hadaba the plastic bottle Hadaba I drain the Punzala Tambiba Asikum Stowidana Bahaidana Aina Mayamda Appeal Tawzari Pauge Maraktan Atin Babregama Nungairaba Pausel Sky Hospital and Research Center Private Limited ta Malim Sinba Thungna Sak Khangnaraba cardiologist British Clinical Excellence Award Phanglaba Dr. Shyam Kishore Lairiking Bamgi Heart ki OPD Ningthau Kabadagi Thangja Phauba Yengsari Matamna Ayuk ki pung mapal dagi Nungthil gi pung ama phaubani Nongmagi akaknaba patient masing tara phauba khak yengsari Sor honba waba thabak naba mihul chang naidana chongba kok ngauba oningba na chingba symptoms leiraba miyoi singna OPD booking gidamak phone number
8415934236 natraga 7005820192 da call tawbirau aduga heart attack amasung collapse tawraba patient singi damak 24 hours ki emergency service thamjari. Breaking madung na makatapa pa upizri. Lamdam masigi miyoy singbo masamo fana lain bagi pandamda laukhalakpa khongthangge saruk ama oina Rama Foundation Manipurga khutsamnaduna Lamding Educated Welfare Association lewa Lamding Thobal District na sinduna Lamding Kumanthem Laikai da leiba Upper Primary School da free health checkup camp ama pangthokre hairiba camp asida miyoy chanirom BP weight amade sugar test tauke hari. Ngarang Indian Pollution Control Association IPCA na sponsor tauduna IMC Workers Union Manipur WUM amade Eco Network hairok na punna sinduna plastic waste management ke matangda awareness pangthokpaga loinana minute kuntra ge clean up drive ama hairok part 1 da leiba haitupokpe community hall da pangthokre. Thauramadu Eastern Popular English School Hairoke Mahiroi Chama Romna Sarugyake Awareness Program aduda WUM ge President W Ananda Amadi Environment Kanbalup Hairoke President Laishram Jugona Presidium Member Oina Sarugyake Amade W Ananda Mitaina IPCA ge Mihut Sinduna Resource Person Oina Plastic Waste Management ge Matangda Wafam Kaya Thamke Plastic Waste Management ase mapung fahananabagi damak EPR mapung fana chanahangadabani amade miyamnasu masibu support tawba oina yumda amot akaising khaidoktuna thambagi hainabe thamlaba matamda mapung fagani haina marik chumna wafam thambike thauramadu saruk ama oina hairok turel mapanda miyamna hundoklamba plastic ki fata haudi sing Kungat page minute kuntragi oiba drive amasu sathake drive aduda punna single use plastic kg chama amade PET water bottle kg kuntaret dasmik taret su khongatuna mari lainaba collection center singda khusinake Thauramase Manipur da natana North East ke lairiba state singe manungda Meghalaya Tripura amade Nagaland da su mathang pangthoklagani hari Lilong Hauraibi High Madras School ge oiriba fivam ge matangda ngasi ayuk Local Guardian Committee amade YSA makha laikai anina apunba mifam ama pangthoktuna khananai nakre mifam aduda Hauraibi makha laikai High Madrasa Lilong Thobal District Lilong Hauraibi Ngangau Local da lairiba High Madrasa School asige hauzik oiriba fibam amade maru oina class 1 dage 10 fawbal lairiba school amada supnage oza nipan khaktana angang sing lairik tambiba haibase laibak thibani awatpa oza happy bage mahutta school asida laizaramba sanction post fawba with poster transfer tawkiba amade school asida lairik tamliba mahiroi sing lairaba imungdagi lakpa mahiroi sing oibna school asida oza laitrabade angang sing Manglak nabagi achauba machak ama oire maramaduna ngasigi lengak amade mari leinaba singna athuba matamda awatpa oza sing pibinanaba haizabaga loinana school asigi awatpa oza pidriba fawba Pangal Students Organization PSO amade students singna changsiliba khongjang asida Local Guardian Committee amade club asina saugatkani haina YSA Hauraibi Makhalekai ge General Secretary Arish amade Local Guardian Committee Hauraibi Makhalekai High Madrasa ge Secretary MD Warish Khan anina khudyek piduna thadorapa cherol amana haire Jiribam District Laiba Mayon Society Jiribam na sinduna district asige oina ahanba pre-matric merit test amade ningtham lamjel ge mana yenthokre Jiribam gi Bapuparada Laiba Jiribam Municipal Council ge auditorium hall da pangthokiba Thauramadu Jiri College ke principal Dr. TH Randhoni Devi Mayon Society Jiribam ge President Konjengbam Ratan Zonal Education Office Jiribam ge Deputy Inspector of Schools Lukram Roshan amade Jiribam Olympics Association ge President L Ranjit Kumar Maru oiba Mithung Singh oina sarugyake Thauramadu pre-matric merit test amade ningtham lamjelda makok mathang tarakraba mahiroi singda achamba khudol piduna pukning thawatke loinana
खनकटलबा महिरोय तरा दासु कंसोलेशन प्राइज खुसिनखे थौरम अदुगा मरी लेनना मयोन सोसाइटी के प्रेसिडेंट कोंजेंगबम रतन्ना फोंदोखिबदा हौरक्लिबा महिरोय सिंगना ग्लोबलाइजेशन के वहंथोक असे लाना चौखटलबा लेबाक सिंगी मतौ तंबा ओइना खनबगुम तौरे ग्लोबलाइजेशन हाइबसे लेबाक अमगा गे लेरिबा ललोन इटेक ना चटनबे वखल लौसिंग कया अदु पुन्ना खंगमिनदुना अमता ओइना चटमिनबा हाइबने मरम अदुना हौरक्लिबा महिरोय सिंगना ग्लोबलाइजेशन के वहंथोक असे अचुंबा माइकैदा पुननबा होटनसे अमदे अखोइगे लेजरिबा नाट अमदे चटनबे योखननबा होटनसे हाइखे aduna kay office kay mo ko sutong ni log sa mak hay na apina hamjari adu khana ki pre matrix ki matam da tu by result wali ta result ke apoi so apoi expectation ko yam sa ho ta hui adu ko exam government school para dagi yam no response lai some para dagi ko mo ngai ka ba ko ba super feel ta hui adu ko anyway adu ko so matum da ko di akhabo rakani hai ki asam ko apoi hamjari कुनिथोई सुबह सेक्टर असम राइफल्स समदी आजीआर इसके मीटिंग मखादा तमेंगलोंग बटालियन ना सिंधुना रन फॉर फन हाइबा हिरमदा नुमित निनी की ओइबा चही मरीदगी तरामरी फाउबगे मनुंगदा लेबा अंगांग सिंगे साना खोटनाबगे थौरम सिंग ngarangdagi हौदुना दिक्वेरामदा लेबा सीओबी दा पांथोखरे थौरम अदु मरु ओइना असम राइफल्स समदे खुंजा सिंगे मरक्ता लेरिबा मरी अमदे हकचांग अमसुंग वाखल हेना फगननबगे पांदमदा पांथोकपने थौरम अदुदा दिक्वेराम अमदे कतांगे तोंगान बा स्कूल अहुमदगे महेरोय नुपी मचा निफु रोम यावना पुन्ना महेरोय मरिफु मंगा ना सरुक याखे अहान बनुमिता चही तरामाथोइदगी तरामरी फावगे मनुंगदा लेबा महेरोय सिंगे किलोमीटर अमगे लमजेल 100 मीटर स्प्रिंट 100 into 4 meter relay long jump aduga chahi tarettage tara fabugi manungda leiba mahiroy singi oina lemon and spoon sack race 3-legged race cockfight balloon race 50 meter sprint na chingba masana singda athoi ahen tanakhe ngasi nini chanba numita Don Bosco High School amade Dikweram Government School anige marakta football match ama pangthokpaga loinana tongan ba masanada makok mathang takraba nupi macha amade nuba macha singda manapi duna pungning thawatke Tamil Nadu के तिरुचिरापल्ली डिस्ट्रिक्ट के मणिकंदम एरिया लेबा चही 13 सूरबा मियोय अमा हाटपदा चेनबनी हाइबा आसाम दगे लाकपा माइग्रेंट वर्कर्स मरी पुलिस ना फागटख्रे लेखिद्रबा मियोय अदुगी ममिंग के चक्रवर्ती कवे चिरोवेरु तेरु वेरुमवर्ड गे वंदायर स्ट्रीट तगे ने हाइरे के चक्रवर्ती के थवाई याउद्रबा हकचांग अदु मणिकंदम एरिया लेबा सोमिल अमगे मनाक्ता हौबा उ अमदा पुंदुना लेरंबा थिंगनखिबनी लेखिद्रबगे मसादा सोकपगे दाखफम कया लेरंखे रिपोर्ट अमगे मतुंग इन्ना पुलिसना मिशी असिगा मरी लेनना सोमिल वर्कर सिंह फागटख्रे फारबा मियोय सिंह अदुदे ए फैजुल हेक चही 13 ए रशीदुल रहमान चही 12 एम शोशिदुल शेख चही 12 अमदे वाई मुशीफुल हेक चही 19 मखोय मरीमक आसाम दगिन हारे पुलिस की मतुंग इन्ना आसापुरा शो मिल असी संजीवी नगर दगे पी धीरेंद्र कौबा चही 19 सूरबा मियोय अमन चलाइबनी पाव असिन मखाताना हाइरिबदी हौखिबा इराई नुमिता चक्रवर्तीना मिलद लाकलगा धीरेंद्र गे मोबाइल फोन असे हुराननबा होनबदा वर्कर सिंह अदुना फाबदगे वार्निंग पीदुना थादोके मदुगी मतुंग ngaiहak लेरगा चक्रवर्तीना मिल अदुदा अमुक हलकपा अदुदा हुरानबा चंगलकलिबोय निंगदुना वर्कर सिंह अदुना खरा फुरबा मतुंगदा उ अदुदा पुनसिंदुना थमलमके अमदे नोंगालकपदा सीदुना लेरमखिबनी हाइरे ngarang tongan ba thodokta Mizoram da Assam Rifles ke kangbuna Myanmar macha maru yauna mioi taruk yamlaba bom amade foreign currencies ka konana fare haire Assam Rifles ke officials amage matung ina akaknaba pau ama fangbadege hairiba potlam sing adu Shaiha district border area oiriba block 3 pangdage fagat kibine hairiba
खुदसु खुलाई सिंह असी चाइनीज कैनवो वाइक्स अहुमदा हापतुना पुरखिबने अमसुंग चुईपांगे मोबाइल व्हीकल चेक पोस्ट अदु नानथोक्तुना चेननब होनबदा फाबनी हाइरी फागलब पोलम सिंह अदुदे गन पाउडर केजी 22.2 .22 गी नोंगमई मरु हुमफु .138 की पैलेट्स अहुम .22 राइफल अमगा लोइनना tactical vest, tactical gloves, combat uniform amasung boots sing yauri nakalamaromda chuipang block ke juangling dage masing yam laba India amade Myanmar currency note ka loinana mioi ani fare haire fagalaba currency sing adugi manungda Indian currency oina lupa lakh ani lising kuntra humdoiga chamapan ga tara amasung Myanmar currency da lupa lakh humfutaraga humdoi lising nifu humdoi chatret ni haire अरोइबदा मरोइबा पाओ मुखना आर्टिस्ट सिंगी लंबी असी समुद्र की इपाक पांखक ओइरिबनी आर्टिस्ट अमना अमबु सौगत पिबा मथौ ताई हाइना मिनिस्टर एल सुसिंद्रोना फोंदोरकली लवु सिंगुगा मरी लेनबा डिपार्टमेंट अमदे मिनिस्टरना लौमी सिंगी यफनबा करी थबक पाइखतलिबगे हाइबसे वाहंगमा ओइरे हाइना मणिपुर पीपल्स डेमोक्रेटिक फ्रंट MPDF ना निंदा तौख्रे इकोक पाता उचेक फाननबा लांग थाकलिबा सिंगी मथकता ड्राइव चथख्रे पातगे कारपा मियोय सिंग उचेक फारकपरा हाइना यंगसिनख्रे अमदे चुराचांदपुर पुलिस की कांगबुना मियोय अमा यामलबा ब्राउन सुगर का कोनना फागत्रे पोनी टीवी ने संदोक चपा पुंजा सिगी मणिपुरी पाव बिदेंग ताबरे बसिंग बुकाने नबया थंगनी जरे पिनबरसी